Manipurdasु humbudraga taretlak suba ningtam numit thauram pangthokre. Lanjenaribasing makhoi hanagi laifamda lehenbadi oithokiroi CM. Laibak asigi mafam pumnamakta pangthoknakibagum state asidasu ngahan laibak asigi ningtamba phangkhibage humbudraga taretlak suba ningtam numit ki thauram harau tayambaga loinana Chief Minister N Birena Imphal gi ahanba battalion Manipur Rifles ke parade ground da national anthem saklingaida machu ahum gi phiral singkhatuna pangthokibaga loinana Haujik oiriba phibamgi matangda palladuna lanjenaribasingna mayongnariba khudongchadaba singkokhanaba laingangna makhoi masagi hanagi laifamsingda amuganna laihenaba honare adum oinamak haujik makide masimakti oithokiroi haikre mahausagumna athoiba methunglen oikhiba Chief Minister na parade review tawbaga loinana MPTC gi additional director Sarangthem Asna MPS na commander oiba tongan ba contingent taraga taruk na piba salute okay Contingent singi manungda BSF, CRPF nupi, Combined MR, Combined IRB, Police nupa, 9 IRB nupi, Combined Police nupi, Home Guards nupa, Combined BDF, Manipur Fire Service, Traffic Police, DM College of Science, Manipur College, Ananda Singh Higher Secondary School, TZ Higher Secondary School lamasung, SSA Imphal West ki contingent sing yauke, Combined Band Platoon singi manungda na, CRPF, ahanba amasung anisu by MR, ahanba amasung anisu ba IRB, amasung Home Guard nupa amasung nupi yauke. Thauramga mari lainana Chief Minister na wangang laduna miyambu taram na okpaga loinana ningtam numit ki thauramasi kumjali singa maga chamapan nifuga taretage August taraga mga khudingi pangthoktuna lakle. Mipum khuding magna laibak asigi ningtam landa saruk yakhiba thauna faraba ikhoige ipa ipusingda ikai khumna ba utkadabani haike. Kumjali singani taraga taretage BJP na lusing balangak lerakpadage miyam gi sakhot thaurang kaya paikhalakle amasung state asida ban amasung blockade lehelakta sahi taruk surakle hairaduna lo na yadaba mawongda sathaba thabak thauram sing thingnabagi damak ngamkhai paring amasung highway singda police outpost sing lingkhatle amasung ahenba forcing thamle haike singtam thong manana chawkhat anaba honabaga loinana masigi damak ahenba senfam sing supirakle Miyam da haktheng na balangak fangan na bagidamak administrative pravari sing khalle haike war on drugs campaign gi matang da palladuna mahak na hai thaurang asi akang na bapurup amage mathakta satharak panatte masidi aikoi gi tungi mirol sing bu kanana bagidamak ta ne Chief Minister na makhata na Manipur asi golden triangle dage illegal drugs sing puthok pusin tauna ba gateway ama oirakle hairaduna drug trafficking gi mayokta akan bathabak sing laukhat pana mainland India gi naharol kaya gi punsi kan badamateng oiragani haike Laingang na kaidong da state asigi miyam gi mayokta thabak amata laukhatloi hainasu Chief Minister na makhatara duna lainga kasi constitution na piba aya bagi matungin na linglivani haike Manipur da handak tangdu laita da phibam mayok nariba se mapan gi miyoi kharana Manipur amasung laiba kasi bu mapanggal sontha na bohonarak padagi ne maramasina haukiba pumnamak kaukthokna duna phurup animak na pamdaba thokdok sing thogan biganu hainasu appeal tauke Lanjenariba miyoi singidamak matam kharagi oiba pre-fabricated yumsing sagatlay adum oinamak makhoigi hanagi laifamda amukhanna laihanbagi thabakte haujik maki oina oithokiroi haike one family one livelihood ki makhada laihanbagi pambai pinabagi damak laingangna committee sing su semlai loinana lanjenariba singbo khunda laita hanabak thabak laukhatpaga loinana mahausa ki phibam athuba matamda purakna bohonari haina su phongdokhe Tapna ingtapa hanjilakle hairaduna Home Minister Amit Shah na pungkun mari chupna Manipur gi phibam yangsili amasung laukhatpam thokpa thabak kaya laukhatli haike thauram gi manungsa na mahakna Chief Minister's Trophy for Community Servicing Chandel gi additional SP LO Sankarjit Loitongbam amasung Imphal West ke ASI ATS takusinakhe Chief Minister's Trophy for Anti-Drug Campaign na Kaksing gi SP TS Bikramjit Thobal Commando gi OC K. Nitaranjan amasung second MRG Habildar I. Dorendro Mitay da PK trophy sing asigi mathakta Chief Minister na Forensic Science Directorate ta NDPS kamari lain ba casing dispose tawba ngambagi damag Outstanding Achievement Award khusinakhe thauram gi manungchan na cultural troupe marina tongan ba thauram sing utke thauram adu da speaker TS Saityavrata Minister amasung MLA sing Chief Secretary Security Advisor DGP amasung civil amasung police ki official sing na saruk yakhe thauram adu tongan ba district headquarters sing dasu pangthok nakhe